Manipur Police na fazin kiba kun ngakpa taruk pung kun marigi manung da thadurakatabani kun ngakpa hatpada chenaba police personnel dismiss tawgadabani haina Kokomi Women Wing convener Wai Ledik Layman akan bafam thamakli ngasi nungtil lamfel da laiba Kokomi ki mayai lotion pangtu kiba pawbi mifam amada wafam asi fongdokladuna Wai Ledik Layman hai Hau ki batang taraga marida Thawbal district ke manung channel laiba salungfam da gari kanna thawi haiduna maral lejataba miyoi ama Manipur Police Commando na faraga hatuk pikiba adu laibak thibane bihat adu da chenaba police personnel dismiss tawgadabani amade miyam mangda cherak pikadabane Amarom da khul ngakpa taruk fazin kiba adu so pung kun marigi manung da thadokadabane karigumba pung kun marigi manung da Mihat pa thoktraba amade khul ngakpa taruk thadoraktrabade mama oibil seng kutta khulai paiduna lengak pairiba singim mathakta lan hogadi haina mahakna makhatana fongdokhe Asukoi lan ngapsadana imalai baki bisam kaya state police samhoi asukoi ba sahi ani pharaba se jekna ba pukida nupi angang haraba angang nubi haraba pharaga akoi umai tadana Mangan tahan na ba Manipur tang kung say na mo pada state police na putati balete o warpide na aduga ako yung magtay puro yalong mi o di ba yek na ba na sulandara ka isa kaya masigar ba hawjik su mahag na dari thaw wado moy mamangda kan thawe na paraga bole purut manungda magi gari manungda kapaga net laga kapaga hatpa kutakta mahag dismiss to ba mani ngasi pung kun marigi manungda